prayer tausi mit shansi aduga koi aroi beda amen hairagane koi loishan gadaban ko mayam pumnamak oja sing chilinau sing chatra chatri sing afaba chatra ngaktani aina khangi koi sona bor pi ga dori bani koi mit shansi ko sargada laiba matik mangal sawa ikoi khuding makunung sibiba ikoi bu sembiba ahingma masung asengma oiriba ipai bongon hakina phamda lakcheri haujik asimak nahak ikoi gi nungda masung ikoi gi irakta lei maramdi he prabhu jisu krista nahak na haibi bani mi ani ahum tinma maphamda aina koi gi narakta lei haidana ngasi kunma thoi suba foundation de Bethel English School gi yamna chinglemba thoram masida nahaki thajaba jaba ibon nahaki faithfulness ekoina ujaduna nahaku natik nangal phongtok chebagi asigum laban mit asida tinbiri ba silenau sing oja sing parents guardians loina na school asigi authority ri panchai loina ward member lakraba khuding mak koi khuding mak se nahaki nungsiba khusemni tunai koi ngahak tang nangi wahi aseng bai bon haki wahi dagi wakhal taujaba matam masida thawai aseng bai sorry bon hakna wanghang biu koi gi punsi asi karino asigi maram da wakhal tomina bagi matam hakna pibiba nasa nanai gi leiton amasung aina haido kadaba khuding magasi nahaki pangal amasung nahaki natik nangal oi kadaba madugi wahi adu nasa aina phongdok seba ngamjagi ibon hakna pangbiu aikoi amamam bong asigi numit asida nahaki marang kaiba ingthaba boradu pibiu haina nolok shari aikoi bu pap tagi kanbiba mapu ahingba ishor gi machani pa ingam ngamba mapu ibongo jisu krista gi ashengba minglenda ni jaribani amen thank you ai mafam ma page aikoi khuding makki oiba maitei londa hana parake ko sumaina iduna lay ngasi natraga hayeng aikoina shahar asida chatlaga maduda sahi ama lenduna lalolaga sendong tangani paisa tangani khomjingani hairiba miyoi banai khoi haujik lao makha taba muka hai hayeng kari oigani na khoina khangde nakoi gi punsi karino maramdi nakoi di matam khara phawba uba aduga matungda mangkhiba manilni adugi mahutta ibungogi ningbiba oirabadi aikoina hingduna masi natraga madu tawgani haiduna nakoina haigadabani ahing bai sorgi wahi asina koi khuding makbu bori pibo isano mahaki thawai sengna wangang bi boy sano yengo masi sahi lisingani ga kunhumdoi 2023 akoi gi mitna uba phangle akoi hingduna lei saliba sahi krista sahi lisingani ga kunhumdoi sida akoi na ishor dagi mahaki aseng balosing mathau tai ekoi amamam na hingba matamda ishor ge thaujal mahaki nungsiba mahaki ingthaba mathau tari bane adu ekoi ngasi nijasi madu thaktagi oiba losing ni aina ngasai telapna haira na ko de ko ishor ki badi losing gi hawrak phamne apang masing na losing bu thawai de ngang bata de usit thawai de adu makoi mangani natro madu hai hari sorgi wahina to ngasi jengo aikona munna khanthaba matamda taibang pana sida thokliba awa na chaina si theng asiana khangde ude kari lakani kari thokani akoi kanamatana ngasi sahi krista sahi lisingani ga kunumdoi gi ngasi tarik 13 February gi haujik phokde ko hingduna leiri horen de koi kari oigani koi khangbro koi kanasu hai bangamde punsigi maramda kananasu guarantee pi bangamde koi ki life se so uncertain kari mata khangbam thokte kari oigani kari la kan hai basu amata khangde aduna ni bible da ishor maha ki wahi na hai base miyo ebagi punsi di
ꯃꯅꯤꯜꯒꯨꯝꯕꯅꯤ ꯃꯅꯤꯜꯁꯦ ꯈꯪꯉꯤꯀꯣ like a vapor ꯑꯩꯈꯣꯏꯅ ꯀꯣꯐꯤꯗ ꯆꯥꯔ ꯐꯖꯅ ꯂꯣꯜꯂꯣ ꯃꯩꯗꯣ ꯁꯥꯍꯜꯂꯣ ꯃꯅꯤꯜ ꯂꯥꯛꯏ ꯃꯅꯤꯜꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩ ꯃꯤꯅꯤꯠ ꯐꯥꯗꯦꯕ ꯅꯠꯇ꯭ꯔꯣ ꯁꯠ ꯂꯥꯎꯅ ꯃꯥꯡꯈꯤꯑꯕ ꯎꯗꯦ ꯑꯗꯨꯒꯨꯝꯕꯅꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯕ ꯉꯝꯗꯕ ꯑꯟꯁꯔꯇꯦꯟ ꯑꯣꯏꯕ ꯒꯦꯔꯦꯟꯇꯤ ꯂꯩꯇꯕ ꯍꯌꯦꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯒꯦꯔꯦꯟꯇꯤ ꯂꯩꯕ꯭ꯔꯣ ꯑꯩ ꯍꯌꯦꯡꯐꯥꯎ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯕ꯭ꯔꯥꯕ ꯌꯦꯡꯉꯣ ꯑꯩ ꯈꯨꯗꯝ ꯑꯃ ꯄꯤꯒꯦ ꯍꯟꯗꯛ ꯁꯞꯇꯥ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯀꯣ ꯃꯍꯥꯛꯁꯦ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯦ ꯃꯍꯥꯛ ꯃꯁꯥ ꯉꯝꯗꯅ ꯍꯜꯂꯛꯈ꯭ꯔꯦ ꯀꯔꯤꯝꯇ ꯇꯧꯗꯦ ꯑꯉꯥꯡꯁꯦ ꯀꯣ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯍꯞꯇꯥ ꯑꯅꯤꯁꯦ ꯆꯥꯎ ꯊꯛꯎ ꯌꯥꯗꯦ ꯗꯥꯛꯇꯔꯗ ꯇꯧꯐꯝ ꯊꯣꯛꯄ ꯇꯦꯁ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯧꯔꯦ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯏ ꯃꯉꯣꯟꯗ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯍꯥꯛ ꯆꯠꯄꯁꯨ ꯉꯝꯗꯦ ꯐꯝꯕꯁꯨ ꯉꯝꯗꯦ ꯑꯩ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯑꯩ ꯊꯃꯣꯏꯗ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯒꯤ ꯅꯨꯄꯤꯒꯀꯣ ꯑꯩ ꯊꯃꯣꯏꯗ ꯏꯁꯣꯔꯗ ꯇꯠꯇꯅ ꯈꯨꯔꯝꯃꯤ ꯍꯥꯏꯖꯩ ꯍꯦ ꯄ꯭ꯔꯚꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩ ꯍꯣꯏ ꯃꯤꯑꯣꯏꯕꯗꯤ ꯑꯁꯣꯏꯕꯗꯤ ꯂꯩꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯈꯨꯔꯝꯃꯦꯕ ꯍꯥꯏꯖꯩ ꯍꯦ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕꯁꯦ ꯀꯔꯤꯅꯣ ꯌꯦꯡꯉꯣ ꯗꯥꯛꯇꯔꯒꯤ ꯇꯦꯁ ꯈꯨꯗꯤꯡꯃꯛꯇ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯣꯀꯦ ꯔꯤꯖꯜ ꯂꯣꯏꯅ ꯐꯩꯌꯦꯕ ꯑꯗꯨꯕꯨ ꯑꯉꯛꯄꯗꯤ ꯏꯁꯣꯔꯅ ꯀꯔꯤ ꯇꯧꯕꯤꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯟꯈꯠꯂꯦ ꯆꯠꯄ ꯉꯝꯂꯦ ꯑꯩꯅ ꯁꯤ ꯈꯨꯗꯝ ꯄꯤꯔꯤꯁꯦ ꯄꯨꯟꯁꯤꯁꯦ ꯁꯤ ꯑꯣꯏꯕ ꯌꯥꯏ ꯁꯤ ꯊꯣꯛꯄ ꯌꯥꯏ ꯀꯅꯥꯝꯇ ꯍꯥꯏꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯅ ꯑꯩ ꯍꯛꯆꯥꯡ ꯌꯥꯝꯅ ꯐꯩ ꯄꯥꯡꯒꯜ ꯀꯜꯂꯤ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯍꯥꯏꯕ ꯉꯝꯗꯦ ꯈꯪꯍꯧꯗꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯁꯥꯏ ꯅꯠꯇ꯭ꯔꯣ ꯅꯨꯃꯤꯠ ꯊꯣꯛꯏ ꯍꯦ ꯁꯟꯗꯥ ꯃꯝꯊꯔ ꯑꯩ ꯀꯔꯤ ꯑꯣꯏꯗꯧꯁꯨ ꯍꯥꯏꯕ ꯉꯝꯗꯦꯅꯦ ꯄꯨꯟꯁꯤꯁꯦ ꯅꯠꯇ꯭ꯔ ꯀꯔꯤ ꯊꯣꯔꯛꯀꯗꯕ ꯀꯔꯤ ꯂꯥꯛꯀꯗꯕ ꯍꯥꯏꯁꯦ ꯀꯅꯥꯃꯠꯇꯅ ꯍꯥꯏꯕ ꯉꯝꯗꯕꯅꯤꯅ ꯃꯁꯤ ꯀꯅꯥꯒꯨꯝꯕꯅꯗꯤ ꯃꯁꯤ ꯇꯥꯅꯤꯡꯗꯕ ꯋꯥꯍꯩ ꯑꯃꯁꯨ ꯑꯣꯏ ꯃꯔꯝꯗꯤ ꯃꯁꯤ ꯃꯣꯔꯕꯤꯠ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯄꯪꯈꯟ ꯈꯟꯖꯟꯕ ꯄꯪꯂꯨ ꯂꯨꯁꯟꯅ ꯎꯁꯟꯕ ꯑꯗꯨꯒꯨꯝꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩꯌꯦꯕ ꯄꯨꯟꯁꯤꯒꯤꯗꯃꯛ ꯅꯪ ꯑꯗꯨ ꯀꯤꯅ ꯍꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯅꯣ ꯃꯗꯨ ꯅꯠꯇꯦ ꯃꯁꯤ ꯈꯟꯐꯝ ꯊꯣꯛꯄꯅꯤ ꯃꯔꯝꯗꯤ ꯀꯅꯥꯝꯅꯁꯨ ꯍꯥꯏꯕ ꯅꯣ ꯃꯁꯤ ꯍꯥꯏꯔꯛꯀꯅꯨ ꯃꯗꯨ ꯇꯥꯅꯤꯡꯗꯦ ꯁꯤꯕꯒꯤꯗꯃꯛꯇ ꯅꯪ ꯈꯟꯗꯅ ꯂꯩꯒꯗ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯅꯕ ꯃꯤꯁꯨ ꯂꯩꯌꯦꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯑꯟꯁꯔꯇꯦꯟ ꯍꯥꯏꯕ ꯉꯝꯗꯕ ꯇꯝꯕ ꯉꯝꯗꯕ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕ ꯀꯔꯤ ꯊꯣꯛꯂꯛꯀꯗꯕꯁꯦ ꯀꯅꯥꯃꯠꯇꯅ ꯈꯪꯗꯕꯅꯤ나 시바 하이버시디 에코이다 누나 레이라버니 아두나 에코이 분시세 나쁜 또고 야데 나쁜 핵 장학반 마땀다 그리또위 코이 분시세 망 딱기 람비데 라이 아두나 바이블 기 서룩 아마드수 하이레버거 boastful pride of life ताइबंग मसे कोना जेंगुरदी थीरुरदी खल्लुरदी चाउथोक्सनिंगाइसु मयाम लेयबा आइगी पैसा आइगी लंथुम आइगी जुम आइगी कार तो जिसुना करी हाय ताइबंग बबु नुंसिगनो अदुगा नुंगदा लेरिबा पोट अदो मदुना नखोइबु अमांगबगी लंबीदा पुरकनी हबा तो कोई ताइबंग बचे मिट की नापल फत्तबा सेंगदबा द मेहौ करामबा नंगी लेरगा इना कलक्पा मिगी मपोट मिगी नुंगाइजबदु उरगा इना पेंदबा लेइसु हेन लेनिंगबा फावबा मसि मियोइबगी महौसानी लमचटनी को मदुदो ताइबंग पानदगी लाइयबा से थक्की ओइबा लौसिंग नतेबा सिसे मसिना अखोइ मसेन तिना हलोय नुंसिना हलोय अखाबा पोखनगनी अदुना को जाम लुबा आई प्रमाण अमगा पीगे बाइबल द जावबा सरुक अमनी निपा से याम थिन इना खुले मा की अवाट पमत लेते इना खुन मी सिन मा करी हाइगो हेस अइगिदि लोइना लैरे चानबा थकनबा सेटनबा इन्ननबा सही की चानबा सोइन लोइना पैसिले अदुना मा मतोम ता हाइबा हे थवाई नंग चारो थो पेंथो नुंगाइजरो मतोम ता हाइबा को अइगी लोइना अवाट पमत लेत्रे हना मतोम तमाई थमोइदा हाइजरमे अदु इमोजी सुना मौंदा करी पाखुम पिरमे हे अपंगबा ngасidi nahaki nathwai do ina lokthok lagani nang ngasi siragani nahak na paisinjari ba nangi lanthum
nangi lupa paisa pumna mga to nang kadai ta kanada sinarang mani jango nahak na taibang pan pumba nangi oi na loy na pangjaraga nahaki thawai do na manglabadi norok ta satlabadi ngasi sirabadi nangi kari tongjaba lei paukhum leite ina kun bani pado kari tawre paukhum leite ma unga le hore asini jana punsi hai base an bata ina hainingi punsi se life is a vapor adi kari hai ranga sai manil hai ko manil se kari no biango masigi maramda akoi ayamba matamda kari khawli akoi na dum presumption ne punsi sigi maramda gam khallaga ko masi adi khangdaba tungda kari oirakani khangdaba pot adugi maramda aina khanjalaga kari kanagadage masi aina control tawba ngamba nate madu khallaga su kari kanai haina haina ba mi su layaba natro adubu haina ngangna tawna kari tawi sibagi pungya adu lakpa matamda kana matana setok tuna satpa ngamde aduna ngasai aina haikibagum haksang jamna phaba oiba jai akoi gi irakta adubu siba haiba siba se haksang phaba phattabagi wafam leite aina ngasi numidang tumlingai matamda su mangak naraga i siba jayaba dona akoi bu siba jabagi lambi se khanghaudana ko unexpected khantha haudana aigi punsida nangi punsida nang angang ni sahi manga gini tara gini ahal loirabani ahan di layiraroi angang nang di layini matu miyoi bagi calculation ni adu angang oi bajai kari oi bajai koi si bajai jango nipi macha sahi trama thoi kakta ngai ri ba nipi ama ko ma se kari tauga hai bu mana mama da hai re ni ma ai koksi ai jam na nungai tre hana ma kappe ade kari hai gai bu mama hai be ma sa nang na pham ga kara nang tumro nang hak tang pothau ire na ngang sina tumba changama tamda kari tauga hai bu ma ti ire na tumma dagi haurak tare haugalak pangamdre ma ki brain gi oiba ma kari anabno harga brain aneurysm hai ba di bleeding oiba brain dagi i ta ba duguma laina se naraga ngang si ire na sire ba do hai ba ngambro nai koi haujik tak ai class 2 ta tammi class 5 ni class 3 ni 1 ni ai siroi hai ba su yate asina takpadi ai koi se khangaudana kari oirakani kari thokani hai ba se koi kana matana khangde aba ko aduna ne ai jamna artha ai piraroi ai pandam jamna lei aseng ba thoki ba thogok mayam ama madugi marakta jamna aseng achumba ma ai handak chahi mang chahi da ai ga jamna lu na tinaba oja ma khak lei manipur da ne oja sina kari tauge hai ba bo ma ki matai ma se mana hai re oja ha matai ma sina oja na mai matai ma se jum da koi ru ba matam da itai ma sina khum me ba as ai nga yam chaningi ne haina ai am tang di bazar satluge hatana na ire na bazar se chathore bazar satlaga kari tauge hai ba bu ko bazar satlaga ne kari tauri masai gi itai masina ne nga ahau ba mana saning manga se lai na pujare puraga ire na mana thong thak tana hau na sajare ge hana tawba matam sida kari tauge hai bu itai masa kari tauhre masanupi makoi ani hong khaka khajik tang wahi wata khatik tang haidi sangdana rubadagi wahi wata soina badagi tang nungai taba pok tana nungai tana itei ma se sa dana ire na tumdo khre ne de ma tung re de nongala kari tau ga hai bo asmain tau re ma gi ni pas ne ko mai ma puroi bisina so nang na sa sing siga punna ne ngasi dia koi mari mata amada phom da koi chatmina si aduga ne ai pau su pi ge nga thongamu ko hai na ire na pau pi re moina nungai na tau dana kar se tau ga chachere salaga ngasai gi tai magi mari mata thokpa jum se masi su ire na jau dini da mayai thigang si de ire na accident tau re accident tau ra ka daure kai masi si re ne kaya ta nungai tar ba thogong no natra
ꯌꯦꯡꯉꯨ ꯃꯥꯁꯦ ꯃꯥꯅ ꯆꯥꯅꯤꯡꯕ ꯍꯥꯎꯅ ꯊꯣꯡꯖꯔꯝꯕ ꯉꯥꯗꯨꯁꯨ ꯆꯥꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯣꯝꯗ ꯊꯣꯡꯉꯝꯃꯨ ꯍꯥꯏꯔ ꯉꯥꯗꯨꯁꯨ ꯃꯥ ꯆꯥꯕ ꯐꯪꯗꯗꯅ ꯁꯤꯈꯔꯦ ꯑꯗꯨꯅ ꯄꯨꯟꯁꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒꯅꯦ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗꯕ ꯒꯦꯔꯦꯟꯇꯤ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯉꯥꯡꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯁꯦ ꯈꯟꯕ ꯇꯥꯏ ꯑꯗꯣ ꯁꯤꯒꯤ ꯃꯔꯝꯗꯅꯦ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯌꯣꯀꯣ ꯑꯩꯅ ꯉꯁꯥꯏ ꯍꯟꯖꯟꯅ ꯑꯅꯤꯔꯛ ꯍꯥꯏꯕꯒꯨꯝ ꯀꯣ ꯑꯁ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯣꯛ ꯁꯥꯔꯒ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯕ ꯃꯁꯤ ꯑꯩꯅ ꯑꯁ ꯑꯩꯒꯤ ꯃꯥꯏꯟꯁꯦ ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯑꯅꯤ ꯁꯤꯕꯒꯤ ꯃꯔꯝꯗ ꯈꯜꯂꯒꯕꯨ ꯀꯔꯤ ꯀꯥꯟꯅꯔꯤꯕ ꯑꯣꯏꯗꯕ ꯁꯤꯔ ꯆꯪꯉ ꯅꯪ ꯊꯣꯛꯄ ꯇꯧ ꯑꯩ ꯊꯣꯛꯄ ꯇꯧꯔ ꯍꯤꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯤ ꯀꯥꯡꯂꯨꯞ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯁꯖꯦꯁꯟ ꯇꯧꯅꯤꯡꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯈꯪꯉꯕ ꯌꯦꯡꯉꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯈꯟꯅ ꯂꯩꯒꯗꯕ ꯋꯥꯐꯝ ꯑꯃꯁꯨ ꯑꯣꯏꯌꯦꯕ ꯃꯔꯝꯗꯤ ꯁꯤꯕ ꯍꯥꯏꯔꯤꯕ ꯁꯤꯕꯁꯦ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯈꯪꯍꯧꯗꯅ ꯊꯣꯛꯀꯗꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯈꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯅ ꯅꯍꯥꯛꯄꯨ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯗꯤꯄꯦꯟ ꯇꯧꯖꯕ ꯃꯥꯒꯤ ꯃꯐꯝꯗ ꯉꯥꯖꯕꯁꯦ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏꯕ ꯑꯗꯨꯒꯤꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯅꯪꯅ ꯃꯗꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗꯀꯣ ꯉꯁꯥꯏ ꯑꯃꯈꯛ ꯍꯥꯏꯕꯗ ꯁꯔꯨꯛ ꯑꯃꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯅꯥꯄꯜ ꯇꯧꯕꯅ ꯆꯥꯎꯊꯣꯛꯏ ꯍꯥꯏꯔꯦ ꯑꯁꯤꯒꯨꯝꯕ ꯆꯥꯎꯊꯣꯛꯄ ꯄꯨꯝꯅꯃꯛ ꯑꯁꯤ ꯐꯠꯇꯕꯅꯤ ꯍꯥꯏ ꯑꯁꯤꯅ ꯀꯔꯤ ꯑꯣꯏꯍꯜꯂꯛꯏ ꯍꯥꯏꯔ ꯑꯩꯈꯣꯏꯁꯦ ꯃꯁꯤꯒꯤ ꯁꯤꯕꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯇꯧꯗ꯭ꯔꯗꯤ ꯑꯩ ꯍꯣꯔꯦꯟ ꯍꯌꯦꯡ ꯀꯔꯤ ꯈꯪꯗꯦꯀꯣ ꯍꯥꯏꯅ ꯈꯤꯇꯪ ꯋꯥꯈꯜ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯏ ꯍꯟꯊꯕ ꯋꯥꯈꯜ ꯂꯥꯛꯏꯑꯕ ꯃꯗꯨ ꯈꯟꯗ꯭ꯔꯗꯤ ꯃꯤꯉꯣꯟꯗꯒꯤ ꯀꯃꯥꯏꯅ ꯂꯧꯊꯣꯛꯁꯤꯒꯦ ꯀꯃꯥꯏꯅ ꯃꯥꯏꯁꯦ ꯑꯩꯅ ꯐꯪꯍꯧꯁꯤꯒꯦ ꯃꯤꯍꯧꯕ ꯀꯔꯥꯕ ꯐꯠꯇꯕꯗꯨ ꯑꯗꯨꯃꯛ ꯆꯪꯉꯛꯑꯒꯀꯣ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯇꯥꯡꯖꯕ ꯉꯝꯗꯦꯕ ꯑꯗꯨꯅꯅꯤ ꯃꯤ ꯀꯌꯥꯅ ꯏꯁꯣꯔꯒ ꯂꯩꯇꯦ ꯆꯠꯂꯣ ꯍꯦ ꯀꯥꯟꯅꯗꯕ ꯅꯋꯥ ꯂꯧꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯉꯥꯡ ꯀꯔꯤ ꯑꯗꯨꯝꯕ ꯊꯧꯑꯣꯏꯗꯕ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯐꯨꯜꯁ ꯑꯄꯪꯕ ꯃꯤꯁꯤꯡꯅ ꯀꯔꯤ ꯇꯧꯔꯤ ꯏꯁꯣꯔꯒꯤ ꯋꯥ ꯏꯟꯗꯦꯕ ꯃꯣꯏꯅ ꯊꯧꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯕꯣꯁꯇꯤꯡ ꯐꯠꯇꯕ ꯅꯥꯄꯟ ꯃꯁꯤ ꯃꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯅꯤ ꯃꯣꯏ ꯁꯤꯔꯒꯁꯨ ꯀꯔꯤ ꯑꯣꯏꯅꯤ ꯃꯣꯏ ꯄꯨꯟꯁꯤꯗ ꯇꯥꯏꯕꯪꯄꯥꯟ ꯂꯩꯔꯤꯉꯩꯗ ꯃꯤꯅ ꯊꯤꯅ ꯁꯣꯟꯅꯗꯣꯔꯤꯕꯅꯤ ꯍꯩꯁ ꯃꯁꯤ ꯁꯤꯅꯣꯡ ꯄꯦꯜꯂꯗ ꯅꯨꯡꯉꯥꯏꯔꯗ ꯃꯁꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯠꯇꯕ ꯃꯄꯨꯟꯁꯤ ꯁꯨꯝꯗ ꯃꯤꯅ ꯁꯤꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯀꯥꯗ ꯃꯥꯅ ꯆꯦꯠꯂꯦ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯕꯁꯨ ꯌꯥꯏꯕ ꯑꯗꯨ ꯏꯁꯣꯔꯅꯗꯤ ꯃꯗꯨ ꯈꯟꯗꯦ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯃꯥꯅ ꯑꯩꯈꯣꯏ ꯑꯃꯃꯝꯕꯨ ꯄꯨꯛꯅꯤꯡ ꯍꯣꯡꯂꯛꯅꯕ ꯃꯇꯝ ꯄꯤ ꯑꯗꯨ ꯑꯅꯤꯁꯨꯕꯗ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯇꯦꯜꯂꯤ ꯍꯥꯏ ꯀꯌꯥꯝ ꯇꯦꯜꯂꯤ ꯆꯍꯤ ꯀꯌꯥ ꯍꯤꯡꯒꯅꯤ ꯑꯩꯈꯣꯏꯁꯦ ꯑꯝꯇ ꯍꯥꯏꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏ ꯃꯄꯨꯒꯤ ꯋꯥꯍꯩꯅ ꯍꯥꯏ ꯆꯍꯤ 60 ꯑꯩꯈꯣꯏꯅ ꯍꯤꯡꯂꯕꯗ ꯆꯍꯤ 60 ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯅ ꯌꯥꯕꯤꯔꯒꯗꯤ ꯆꯍꯤ 30 ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯒꯅꯤ ꯑꯗꯨꯅ ꯚꯦꯄꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯜꯁꯦ ꯀꯔꯤ ꯃꯥꯁꯦ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯃꯥꯡꯈꯤꯕ ꯃꯅꯤꯜꯅꯤ ꯉꯁꯥꯏ ꯆꯥ ꯂꯣꯟꯕꯒꯤ ꯈꯨꯗꯝꯗꯀꯣ ꯑꯁꯥꯕ ꯅꯨꯡꯗꯣ ꯃꯅꯤꯜ ꯊꯣꯛꯂꯛꯄꯗꯣ ꯎꯕ꯭ꯔꯣ ꯃꯤꯀꯨꯞ ꯐꯥꯗꯦꯕ ꯁꯠꯂꯥꯎ ꯃꯥꯡꯉꯦꯕ ꯑꯁꯤꯒꯨꯝꯅꯀꯣ ꯃꯤꯀꯨꯞ ꯑꯃ ꯂꯩꯔꯝꯂꯒ ꯃꯥꯡꯈꯤꯕ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯎꯕ ꯐꯪꯗꯕ ꯑꯗꯨꯒꯨꯝꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯃꯄꯨꯒꯤ ꯋꯥꯍꯩꯅ ꯍꯥꯏꯕꯒꯨꯝꯅꯦ ꯆꯍꯤ 60ꯁꯦ ꯑꯩꯈꯣꯏ ꯃꯄꯨꯒꯤ ꯊꯧꯖꯥꯟꯅ ꯑꯩꯈꯣꯏ ꯄꯤꯕꯤꯔꯦ ꯑꯗꯩ ꯅꯨꯡꯁꯥꯡꯒꯅ ꯆꯍꯤ 30ꯁꯦ ꯃꯥ ꯄꯤꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯖꯒꯗꯕꯁꯦ ꯀꯔꯤꯅꯣ ꯌꯦꯡꯉꯨ ꯑꯩꯁꯤꯒ ꯈꯨꯗꯝ ꯑꯃꯒ ꯄꯤꯒꯦ ꯄꯨꯟꯁꯤꯒꯤ ꯅꯣꯏ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯋꯥꯔꯤ ꯇꯥꯔꯕꯣ ꯑꯉꯥꯡꯁꯤꯡ ꯑꯂꯦꯛꯖꯦꯟꯗꯔ ꯗ ꯒ꯭ꯔꯦꯠ ꯃꯥꯁꯦ ꯑꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯅꯠꯇ꯭ꯔꯣ ꯃꯥ ꯀꯃꯥꯏꯅ ꯇꯧꯁꯤ ꯈꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯃꯥꯁꯦ ꯃꯦꯂꯦꯔꯤꯌꯥ ꯇꯥꯏꯐꯣꯏꯗꯅ ꯅꯥꯔꯒ ꯖꯁ ꯑꯦ ꯃꯣꯁꯀ꯭ꯋꯤꯇꯣ ꯀꯥꯡ ꯑꯃꯅ ꯆꯤꯛꯑꯒ ꯁꯤꯔꯦ ꯑꯐꯥꯎꯕ ꯅꯤꯡꯊꯧꯅꯤ ꯃꯤꯑꯣꯏꯕꯒꯤ ꯅꯥꯄꯜ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯦꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯀꯔꯤ ꯂꯩꯒꯦꯕ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤꯀꯣ ꯀꯥꯡ ꯑꯃꯅ ꯆꯤꯛꯑꯁꯨ ꯁꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯕ ꯅꯤꯡꯊꯧ ꯑꯋꯥꯠꯄ ꯂꯩꯇꯕ ꯃꯤ ꯑꯗꯨꯁꯨ ꯃꯦꯂꯦꯔꯤꯌꯥ ꯅꯥꯔꯒ ꯁꯤꯈꯤ ꯀꯥꯡ ꯑꯃꯅ ꯆꯤꯛꯎꯕꯗꯒꯤ ꯃꯥꯏ ꯄꯨꯟꯁꯤꯗ ꯃꯗꯨ ꯊꯣꯛꯈꯤꯑꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯌꯦꯡꯉꯣ ꯑꯩ
अमतंग मसी अमतंग खंची को लोइसंदोर मनी नोय लांग याते लोइसलगे येंगो अफाव कवि अमा लेरम्मी मा की ममिंग हेरिक कवे इंग्लिश कवि पोएट माना करी हायरम्मी ताव अफाव कवि हेरिकना तेलब मियोय पुंसी की मरमदा असुमना फोंदोकलमी करी हाय फोंदोकलमी सुमी ताइबंग पान बदा मियोय खरना मियोय खरदगी पुंसी नुंगसांग न हिंगी अदुबु कई ओय अरोय बदा हिंगबगी सही की मसिंग अदुना नते मालेम सिदा महाकना तौरम थबकसिंग अदुगी ममी अदुना ताई पुंसी नुंगसांगना सही सामसु हिंगसिने अदुबु नंगी पुंसीदो करीमता कानादबा ममल लैतबा मीना जामना तुकचना सोनबा फत्तबा पुंसी अदु लेलमगदी सही सामसीरसु नंगसेको फमदा तारगा ऐ कदायदा खोंग हामजिलिसु मसक खंगदा कदायदा ऐ जुंग चिटलेसु खंगदा को अदुम फिबमदा जामना वाना लेनबगी सरुकपुदी सही हुंबु खक्तंग हिंगगने अफामा तौरम्मो ईश्वर की मिंगदा नंगना असेंबा तौरम्मो समाज की जाय फननबा इमुंग की फननबा नंगी लैकाय की दमक खंदना तौरम्बा पुंसी अदुसु ईश्वरना पामी अदुननी जिसुना करी हाय गाय बबु माना करी हाय इबुंगो जिसुना करी हाय ना हरमी मतौ असुमना मीसिंगना नखोयगी अफबा थबक अदु उदुना सर्गदा लैबा नखोयगी नपाबु इबुंगो महाकु थागतननबा नखोय महाकी मंगालदु ओयहल्लु महाकी मीसिंगी ममांगदा ngalhallu haina hairamme duna jamna aphawwa miyoy ama mahaki maming mausi kawe mana isori maphamda karam haina nijaram ge haibada aikhoi gi numi singbum masing thinaba tambiyo he prabhu lausing sing asi phangnanaba lausing sing asi gi thamoy asi phangjananaba nangna engonda numi singbum mado ताकपियो है ना हायरम में अब अदुने महाकी निजबा हाइजबा से अकोई अममम ना अकोई की पुंजी से तेल लम मतम मसिदा अकोई ना अफव तौबदुने यामना मरु ओइरे बसे कोकपीब लानबीबदी थौजालना इबो महाकी नुंसीबना अकोई अममम की कोकपीब ngami अकोई पाप से माने चामथोकपीब ngami अदुबो ngasi सिगा तौरि से खुदम ममने नखोई बु सेंगबत पीबसे आंगांसिंग नखोई बु तुंगी मिरोलदा अफबो हौननबा स्कूल से लिंगिबने मसी आइगी प्रॉफिट बिजनेस की ओइरगदी स्कूल कानदे नत्रो माना खल्ली ओजासे लैत लाइरी अदुमा प्रभुदा निंथौने माना खर खक लैजबसिना अइना तौजब खरा से लमदन सिगी कैरोय लेकाय सिगी आंगांग सिंके तुंगी अफबो हौबा इंजीनियर डॉक्टर थोहोवा मधुगी मथक्तसु ईश्वरबु की न पुंसी लेनखिबा अदुगुंबा आंगांग सिंग अदु ओइननबगी दमक्ता मधुगी पांडमदा लिंखटखिबा स्कूल लोइरबती नखोय सोयदना मही यानबा पुंसी फंगने ईश्वरदगी मरांग कायबा बोर नखोयना फंगने आबा मधुने यामना मरुयबसे आंगांग सिंको मुना वाखल तौ ना आंगांग नत्रे द इस्लिनाव सिंग अहलमन सिंग इमा पाबुंग सिंग को कोई खनमिनसे एकोगी पुंसी असे करिनो एकोने ईश्वरदगी नीगदबसे प्रभु आइगी नुमित सिंगबुम मसी मसिंग थीब ngamjage nahaki lawsing adu ingonda pibiu haibase एकोने नीबा ताय खबा तो एकोन मदु निमिनसी मोम हाक्तगी लवसिंग निसी एकोने हिंगलिबा पुंसी असे ताइबंग पानबगी ओइबा टेम्पोररी लाइफ सिगी नते अखोइगी पुंसीदी करिनो हरगा profitably in the light of eternity lo manai da matam adu phawbagi damakta ekhoi punsi ase siga lairigi matam da ekhoi hingmang matai aroi ba si base kari oire death is certain sungthoi soi dana mioi ba pumnamak dharma kusu jat mioi ba pumnamak si bagi damak thorang tawduna le maram ni jengo ekhoi ngasi se kiu da lepi bane ahal naha angang pakhang laisabi ko bungkak chaurak pa pikliba angang sahi manga taruki khoi pona mak line dane mioi bagi calculation dati hai bajai ai si hiroi ai hingini adubu mioi bagi calculation ishor gi matam mama mioi bagi matam mama laibani na ekhoi na ki na ishor nung siba ki ba mahaku thaja ba se koi punchi da yamna maru oi
ꯑꯗꯨꯅ ꯌꯦꯡꯉꯣ ꯃꯔꯨꯑꯣꯏꯕ ꯑꯩ ꯂꯣꯏꯁꯤꯜꯂꯛꯑꯒꯦꯀꯣ ꯅꯣꯏ ꯌꯥꯝ ꯂꯥꯡꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯈ꯭ꯔꯒꯦ ꯌꯥꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯗꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯆꯦꯟꯕ ꯉꯝꯂꯔꯣꯏꯗꯕ ꯑꯩꯅ ꯂꯣꯛꯅꯨꯡꯗ ꯆꯠꯂꯁꯨ ꯏꯃꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯕꯁꯨ ꯍꯛꯆꯥꯡ ꯐꯅꯕ ꯆꯤꯟꯖꯥꯛ ꯆꯥꯔꯕꯁꯨ ꯁꯤꯕꯒꯤ ꯃꯇꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯃꯠꯇꯅ ꯑꯩꯉꯣꯟꯗꯒꯤ ꯈꯥꯏꯗꯣꯛꯄ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯁꯤꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯃꯇꯣ ꯐꯛꯂꯥꯡꯗ ꯅꯨꯡꯅ ꯊꯥꯕ ꯃꯐꯝꯅꯦ ꯃꯣꯏ ꯁꯣꯏꯔꯔꯣꯏꯗꯕꯅꯦ ꯃꯗꯨꯒꯤ ꯃꯔꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯂꯦꯞꯀꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯕꯤꯆꯥꯔꯒ ꯃꯍꯥꯛꯀꯤ ꯋꯥꯌꯦꯜ ꯐꯝꯕꯩ ꯃꯥꯡꯗ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯂꯦꯞꯀꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯅꯍꯥꯛ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯤ ꯑꯣꯏꯅ ꯂꯥꯛꯑꯒ ꯅꯪ ꯀꯔꯝꯅ ꯄꯨꯟꯁꯤ ꯂꯦꯜꯂꯛꯈꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯩꯅ ꯄꯤꯈꯤꯕ ꯌꯥꯊꯪ ꯅꯈꯣꯏꯒꯤ ꯃꯐꯝꯗ ꯄꯤꯈꯤꯕ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯒꯤ ꯋꯥꯍꯩ ꯑꯗꯨ ꯅꯈꯣꯏꯅ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯅ ꯊꯧꯑꯣꯏꯗ꯭ꯔꯕꯗꯤ ꯃꯗꯨ ꯅꯪꯒꯤ ꯖꯁꯃꯦꯟ ꯅꯍꯥꯛꯀꯤ ꯕꯤꯆꯥꯔ ꯑꯩꯍꯥꯛꯀꯤ ꯕꯤꯆꯥꯔ ꯑꯩꯈꯣꯏ ꯑꯃꯃꯝꯒꯤ ꯋꯥꯍꯦꯜ ꯕꯤꯆꯥꯔꯁꯤ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯃꯇꯝ ꯑꯗꯨ ꯏꯁꯣꯔꯗ ꯄꯨꯟꯁꯤ ꯑꯗꯨ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯅꯣꯔꯣꯛꯀꯤꯗꯃꯛꯇ ꯑꯋꯥꯕ ꯃꯐꯝ ꯑꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯟꯒꯗꯕꯅꯤ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕꯒꯤ ꯃꯇꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯀꯔꯝ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯒꯅꯤ ꯉꯁꯤ ꯃꯇꯝꯗ ꯇꯥꯏꯕꯪꯄꯥꯟꯁꯤ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯑꯋꯥ ꯑꯅꯥ ꯊꯣꯛꯏ ꯅꯠꯇ꯭ꯔꯥ ꯖꯨꯋꯥꯔ ꯍꯥꯕ ꯆꯥꯛ ꯇꯥꯡꯕ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯀꯣꯚꯤꯗ ꯀꯥꯏꯅ ꯑꯩꯈꯣꯏ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯔꯦ ꯍꯧꯖꯤꯛꯁꯨ ꯇꯨꯒꯤ ꯄ꯭ꯔꯚꯥꯕꯁꯦ ꯑꯗꯨꯃꯛ ꯂꯩ ꯅꯠꯇ꯭ꯔꯣ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯊꯣꯛꯏꯕꯅꯣ ꯑꯣꯏꯔꯤꯕꯅꯣ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯇꯧꯍꯜꯂꯤ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯄꯤꯁꯤꯜꯂꯒꯁꯨ ꯃꯤꯑꯣꯏꯕꯅ ꯄꯨꯛꯅꯤꯡ ꯆꯨꯝꯊꯣꯛꯅꯅꯕ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯍꯣꯡꯂꯛꯅꯅꯕ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯗ ꯃꯇꯝ ꯄꯤꯔꯤꯕꯅꯤ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯋꯥ ꯑꯅꯥꯁꯤꯅꯁꯨ ꯃꯤꯑꯣꯏꯕꯁꯦ ꯆꯨꯝꯊꯣꯛꯄ ꯌꯥꯏ ꯃꯁꯤ ꯂꯥꯁ ꯆꯥꯟꯁ ꯑꯔꯣꯏꯕ ꯃꯇꯝꯅꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯂꯩꯔꯤꯉꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯐꯤꯔꯦꯞ ꯂꯧꯍꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩꯈꯣꯏꯅ ꯂꯧꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯃꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯒꯅꯤ ꯅꯣꯔꯣꯛ ꯃꯩꯒꯤ ꯄꯥꯠꯇ ꯑꯩꯈꯣꯏ ꯑꯁꯤ ꯏꯁꯣꯔꯒꯤ ꯕꯤꯆꯥꯔꯗ ꯑꯩꯈꯣꯏ ꯂꯪꯊꯒꯅꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯃꯇꯝꯗ ꯑꯋꯥ ꯑꯅꯥ ꯆꯩꯅꯥ ꯆꯩꯊꯦꯡ ꯃꯤꯑꯣꯏꯕꯅ ꯍꯣꯠꯅꯕꯗꯒꯤ ꯃꯄꯥꯟꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯏ ꯑꯁꯤꯒꯤ ꯃꯊꯛꯇꯁꯨ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔ ꯑꯗꯨꯇ ꯅꯠꯇꯅ ꯃꯤꯅ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤ ꯃꯍꯩ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯪꯉꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯅꯍꯥꯛ ꯑꯩꯍꯥꯛꯅ ꯄꯨꯛꯅꯤꯡ ꯍꯣꯡꯅꯅꯕ ꯏꯁꯣꯔꯅ ꯄꯤꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯍꯧꯗ꯭ꯔꯕꯗꯤ ꯌꯥꯍꯧꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯅꯁꯥꯒꯤ ꯄꯥꯞꯇ ꯁꯤꯖꯒꯅꯤ ꯍꯥꯏꯅ ꯏꯕꯨꯡ ꯖꯤꯁꯨꯅ ꯍꯥꯏ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯩꯒꯤ ꯐꯠꯇꯕꯁꯤ ꯑꯩꯅ ꯌꯥꯖꯗ꯭ꯔꯕ ꯍꯦ ꯄ꯭ꯔꯚꯨ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯁꯣꯏꯔꯦ ꯑꯩ ꯑꯁꯣꯏꯕꯁꯦ ꯑꯩ ꯆꯨꯝꯊꯣꯛꯆꯔꯒꯦ ꯑꯩ ꯄꯨꯛꯅꯤꯡ ꯍꯣꯡꯖꯔꯒꯦ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯍꯧꯗ꯭ꯔꯒꯗꯤ ꯅꯍꯥꯛꯀꯤ ꯗꯥꯏꯇꯗꯤ ꯀꯔꯤꯅꯣ ꯁꯤꯔꯒ ꯑꯋꯥꯕ ꯃꯐꯝꯗ ꯅꯣꯔꯣꯛꯇ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯒꯁꯨ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯈꯪꯗꯅ ꯄꯪꯂꯦꯟ ꯂꯦꯟꯕ ꯄꯨꯟꯁꯤ ꯀꯥꯟꯅꯗꯕ ꯄꯨꯟꯁꯤ ꯑꯣꯏꯗꯨꯅ ꯅꯍꯥꯛ ꯍꯤꯡꯒꯅꯤ ꯋꯥꯈꯜ ꯇꯧꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯒꯦ ꯏꯁꯣꯔꯗꯤ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯏꯉꯝ ꯉꯝꯕ God is sovereign ꯃꯍꯥꯛꯇꯤ ꯁꯥꯔꯕꯚꯧꯝ ꯄꯥꯏꯔꯤꯕ ꯏꯉꯝ ꯉꯝꯕ ꯏꯁꯣꯔ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯑꯔꯊꯗꯤ ꯑꯩꯈꯣꯏ sovereign ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯏꯉꯝ ꯉꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯏꯈꯪ ꯈꯪꯕ ꯅꯠꯇꯦ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯍꯌꯦꯡ ꯂꯥꯛꯀꯗꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯑꯃ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯅꯦ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯔꯤꯅꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯄꯥꯕ ꯃꯇꯝꯗ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯆꯥꯎꯖꯅꯤꯡꯕ ꯃꯗꯨꯒꯤ ꯃꯊꯛꯇ ꯉꯥꯡꯕꯗꯣ ꯀꯔꯤ ꯑꯣꯏꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯨ ꯅꯣꯝꯒꯗꯕꯅꯤ ꯁꯨ ꯅꯣꯝꯃꯨ ꯍꯥꯏꯗꯦ ꯂꯥꯏꯔꯤꯛ ꯇꯝꯒꯅꯨ ꯍꯥꯏꯗꯦ ꯁꯤꯕꯩ ꯋꯥꯈꯜꯗ ꯈꯜꯂꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯁꯨ ꯇꯝꯒꯅꯤ ꯁꯨ ꯅꯣꯝꯒꯅꯤ ꯄꯩꯁꯥ ꯑꯗꯨ ꯇꯥꯟꯒꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯤꯡꯕꯤꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯩꯅ ꯊꯕꯛ ꯑꯗꯨ ꯇꯧꯕ꯭ꯔꯥꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯗꯨ ꯇꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯉꯁꯤ ꯃꯣꯏꯅ ꯁꯦ ꯌꯦꯡꯉꯣ ꯃꯈꯣꯏꯒꯤ ꯊꯧꯔꯥꯡꯁꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯗ ꯃꯈꯣꯏꯒꯤ ꯅꯥꯄꯜ ꯇꯧꯕꯅ ꯆꯥꯎꯊꯣꯛꯏ ꯃꯣꯏꯒꯤ ꯄ꯭ꯂꯥꯟꯗꯣ ꯃꯣꯏꯒꯤ ꯊꯧꯔꯥꯡꯗꯣ ꯏꯁꯣꯔ ꯑꯃꯠꯇ ꯌꯥꯎꯍꯟꯗꯦ ꯍꯥꯏꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯒꯤꯅꯤ ꯑꯩꯅ ꯐꯔ ꯂꯣꯏꯔꯦ ꯑꯩꯅ ꯆꯥꯎꯈꯠꯂ ꯂꯣꯏꯔꯦ ꯑꯩꯅ ꯍꯤꯡꯉ ꯂꯣꯏꯔꯦ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯆꯠꯄꯗꯣ ꯃꯗꯨꯅꯅꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯏꯁꯣꯔꯕꯨ ꯊꯧꯑꯣꯏꯗꯦ ꯃꯈꯣꯏꯅ ꯏꯁꯣꯔꯕꯨ ꯌꯥꯎꯍꯟꯗꯦ ꯃꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯀꯅꯥꯗꯅꯣ ꯏꯁꯣꯔꯗ ꯅꯠꯇꯦ ꯃꯈꯣꯏꯒꯤ
masagi honajan manda makoina pongthok mane aba natro but in their what venture masagi aning apamada just makoina khalle moi punsi tunggi la kadaba khuding mang sumai makutta leibagom thaurang puna mang sumai makutta leibagom mak na hotna jeyaba ngasidagi oiba houba ekoi se pungning hongdok minasi aduga aroi bada ekoi na wakal tawgadaba se haimja minagadaba se he prabhu ibon haki aning ma oirabadi ekoi na hinduna masi natraga madu tawgani haiduna nakoina haigadabani ngasidagi houba akoi ishorgi mapuibogi sembi mapugi aning madu koi tausi duna mapuibogi aning bahai base karino ishorna thabi rakraba mahaki thaujal gi wahi ahingba wahi aditi kristani kananguma mana ekoi gi wakhal pukning pap tagi pukning honge harage koina jisu da hek lausin jarabadi nahang ishorgi aning madu tawre na hingmagi pangal oirani hingmagi punsigi artha oiragani aduga na sirabasu palefam leiba punsigi artha khangna hingma punsi ado oiba phangdarabani wakhal tominasi akoi khuding makpu ibo mahaki ahingba wahi asina marang kaiba bordu pibibo oisanu hairaga ei matang asida ilosinjare sona bor pibo oisanu